Khurumzari mayam imoinugi mathelna taram noksari matam kuirabagi tungda ai video muk thagatjare matam kitang lepure mayam happy Ningol Chakouba Ningol loibi khudingmak iramdam lamdam ase tangdu laitaba mayam yai phaminarasi adubu aina handaki chahi se Ningol singda piningba Khudol amadi YouTube tawba chahi ahanba oibagi maramna aina khang se quality su yamna phai maning ka su tha lauraga induction ju zum thongba yai pose yam phajaye direct asengba ubadane hena phajaye mayam asi oina leijare akhoi Ningol singdi mabuk yam phai kashu haibi de mopa oiba mabung oiba khuding mangna piba du loina magyai atai Ningol singsu mabuk yam phabiram gani khali adoga blanket amasu ai ichena pibira e Janupi Machagi Upu Masu Aina Laye Adoga Bon se Fazadra Glass Kise Laina ka print away Adoga Janupi Kanga Chow Magalaye Mayam Kangde Sahi Magini on Chakouba Lakpani Ibung Yupa Nushi Zanana Sakchara Machamina Bodoyam Nungai Aigi Special Aina Ujarai Site Ne Adegi Bartin Ne Kangamane Sinaigi Nushiba Mina Yam Nushibana Dokina Pibira Ine Mayam Nushidra Aduna Harau Harau Na Chahi Magilakpani Mayam Yai Phaminarase Koi Mayam Se